ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯨꯞꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯥꯇꯤꯃꯥꯒꯤ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯤ ꯃꯤꯁꯕꯥꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯐꯥꯇꯤꯃꯥꯒꯤ ꯊꯋꯥꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯖꯦꯅꯤꯅ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃꯔ ꯆꯪꯂꯛꯂꯤ꯫ "ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯂꯤꯅꯣ ꯏꯃꯥ? ꯃꯅꯝꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯦ"꯫ ꯃꯃꯥꯅ "ꯑꯣ, ꯏꯔꯣꯟꯕ ꯑꯃ ꯌꯦꯔꯨꯝ ꯑꯃ ꯇꯧꯔꯤ"꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯣ "ꯑꯣ" ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯋꯥꯅ ꯃꯄꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯍꯟꯗꯦ꯫ ꯃꯁꯤꯅ ꯑꯃꯔ ꯋꯥꯠꯇꯦ ꯄꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯈꯔ ꯃꯈꯩꯗꯤ ꯉꯥꯎꯁꯤꯟꯅꯖꯩ꯫ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕꯤ ꯂꯩꯃ ꯑꯃꯗꯤ ꯅꯣꯡꯗꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯐꯥꯇꯤꯃꯥꯁꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯆꯥꯛꯈꯨꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯣꯠꯅꯖꯔꯤ꯫ ꯃꯁꯤꯗ ꯅꯣꯡꯗꯝꯕꯅ "ꯍꯩ, ꯅꯃꯥ ꯅꯆꯥ ꯑꯅꯤꯅ ꯍꯣꯠꯅꯔꯤꯕꯗꯨꯕꯨ ꯀꯔꯤ ꯃꯊꯦꯜꯅꯣꯅꯦ"꯫ "ꯏꯍꯦ, ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯇꯥꯗꯦ꯫ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦ ꯍꯥꯏꯋꯥꯅꯤ ꯅꯣꯏꯕꯣ"꯫ "ꯑꯣ, ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯔꯦ, ꯀꯔꯤꯅꯣ ꯄꯍꯪꯗ ꯍꯪꯉꯤ"꯫ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯀꯥꯡꯁꯣꯏꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ, ꯃꯁꯤꯗꯤ ꯃꯇꯥ ꯑꯃ ꯇꯧꯏꯅꯦ"꯫ ꯃꯗꯨꯗ ꯂꯩꯃꯅ ꯑꯃꯨꯛ "ꯃꯇꯥ ꯑꯃ ꯇꯧꯏ ꯈꯪꯂꯕ ꯑꯩꯕꯨ ꯀꯩꯒꯤ ꯂꯧꯕꯤꯔꯤꯕꯅꯣ"꯫ "ꯑꯩ ꯅꯪꯕꯨ ꯅꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯈꯤꯇꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯒꯦ"꯫ "ꯑꯗꯣ ꯃꯃꯥ, ꯑꯩꯁꯤ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯅꯤꯡꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯔꯦ, ꯇꯥꯟꯗꯨꯝ ꯆꯥꯔꯦ"꯫ ꯃꯗꯨꯗ ꯂꯩꯃꯅ "ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ"꯫ ꯅꯣꯡꯗꯝꯕꯅ ꯑꯃꯨꯛ "ꯌꯦꯡꯉꯨꯏ, ꯏꯆꯥꯅꯨꯄꯤ ꯐꯥꯇꯤꯃꯥꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯅꯤꯅꯦꯍꯦ, ꯊꯥꯖ ꯌꯣꯟꯖꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕ꯫ ꯑꯗꯣ ꯃꯃꯥ, ꯅꯪꯕꯨ ꯀꯩ ꯈꯜꯂꯤꯕ"꯫ ꯂꯩꯃꯅ "ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗꯨꯗ ꯍꯧꯖꯤꯛꯀꯥꯟꯁꯤ ꯅꯨꯄꯥ ꯑꯐꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯕ ꯑꯁꯤꯗ"꯫ ꯃꯗꯨꯗ ꯅꯣꯡꯗꯝꯕꯅ "ꯏꯍꯦ, ꯑꯩꯁꯨ ꯃꯄꯥꯅꯤꯅꯦ. ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯕꯒꯤꯗꯃꯛ ꯃꯄꯥ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯈꯜꯂꯣꯏꯗꯧꯔꯤꯕꯅꯣ? ꯁꯦ, ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕ ꯑꯃ ꯍꯦꯟꯕ ꯀꯧꯕ ꯑꯃ ꯂꯩ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯊꯣꯏꯕ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ꯫ ꯌꯥꯝꯅ ꯐꯈ꯭ꯔꯕ, ꯃꯁꯥꯃꯛ ꯗꯣꯛꯇꯔꯅꯦꯕꯨ ꯍꯥꯏꯅꯦ꯫ ꯑꯗꯣ ꯅꯃꯥ ꯅꯆꯥꯅ ꯐꯖꯅ ꯈꯜꯂꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ꯫ ꯑꯩꯁꯨꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯣꯛꯂꯨꯈꯤꯒꯦ"꯫ "ꯍꯩ, ꯌꯥꯗꯕ ꯌꯥꯔꯣꯏ, ꯑꯩꯒꯤ ꯃꯥꯏ ꯌꯦꯡꯉꯨꯀꯣ"꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯇꯤꯃꯥ ꯑꯃꯗꯤ ꯑꯃꯔ, ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯁꯨ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯅ "ꯐꯥꯇꯤꯃꯥ, ꯏꯆꯥꯒꯤ ꯈꯪꯅ ꯆꯥꯟꯅꯖꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯍꯥꯏꯔꯛꯎ꯫ ꯅꯪ ꯄꯥꯕꯨꯡꯅ ꯅꯍꯥꯜ ꯍꯧꯗꯣꯛꯂꯝꯕ ꯗꯣꯛꯇꯔ ꯑꯊꯣꯏꯕꯗꯣ, ꯃꯥꯒꯤ ꯃꯄꯥ ꯍꯦꯟꯕꯅ ꯅꯪꯕꯨ ꯍꯥꯏꯖꯕ ꯂꯥꯛꯂꯒꯦꯗꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅꯦ"꯫ ꯋꯥꯐꯝ ꯑꯗꯨꯗ ꯐꯥꯇꯤꯃꯥꯅ "ꯏꯃꯥ, ꯑꯩꯒꯤ ꯈꯪꯅꯖꯕ ꯂꯩꯌꯦ. ꯑꯩ ꯑꯇꯩꯗ ꯌꯨꯝ ꯄꯥꯟꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏ"꯫ ꯂꯩꯃꯅ "ꯑꯣ, ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ"꯫ "ꯃꯊꯛ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯖꯦꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯅꯦ"꯫ ꯂꯩꯃꯅ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯪ ꯄꯥꯕꯨꯡ ꯇꯥꯟꯅꯔꯛꯈꯤꯒꯦꯀꯣ. ꯑꯗꯣ ꯅꯪꯅꯅꯦ ꯊꯥꯕꯜ ꯂꯩꯈꯣꯏꯗ ꯃꯔꯨꯞ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯊꯣꯛꯎꯔꯣ. ꯌꯥꯝ ꯀꯨꯏꯔꯛꯀꯅꯨꯀꯣ"꯫ "ꯍꯣꯏ ꯏꯃꯥ"꯫ ꯑꯁꯣꯝꯗꯅ ꯖꯦꯅꯤ ꯃꯃꯥ ꯃꯆꯥ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯖꯦꯅꯤꯅ "ꯑꯃꯔ, ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤ. ꯅꯪꯕꯨ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯣ ꯅꯪꯕꯨ ꯇꯧꯔꯤꯁꯤꯕꯣ"꯫ "ꯏꯃꯥ, ꯂꯩꯗ. ꯉꯥꯏꯕꯗꯕꯨ ꯑꯗꯨꯝ ꯀꯜꯂꯨ, ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯀꯩꯗꯧꯔꯒꯦ"꯫ "ꯍꯣ, ꯑꯗꯨ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯣ"꯫ "ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥ ꯅꯣꯡꯗꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅꯤ ꯏꯃꯥ"꯫ "ꯑꯣ, ꯐꯔꯦ ꯐꯔꯦ"꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯅꯣꯡꯗꯝꯕꯅ ꯁꯨꯃꯥꯡ ꯁꯤꯠꯂꯤꯉꯩꯗ ꯂꯩꯃꯅ "ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯤꯗ ꯃꯥꯒꯤ ꯈꯪꯅꯖꯕ ꯂꯩꯕ꯭ꯔꯥꯗꯅ ꯍꯪꯉꯨ ꯍꯥꯏꯕꯗꯣ ꯍꯪꯉꯤ. ꯂꯩ ꯍꯥꯏꯒꯨꯝ ꯍꯥꯏꯗ"꯫ ꯅꯣꯡꯗꯝꯕꯅ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯍꯥꯏꯔꯛꯏ꯫ "ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯀꯅꯥꯅꯤ ꯍꯥꯏꯒꯦꯅꯦ"꯫ ꯂꯩꯃꯅ
ꯃꯊꯛ ꯂꯩꯀꯥꯏꯒꯤ ꯖꯤꯅꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯣꯡꯗꯝꯕꯅ ꯀꯔꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯤꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯈꯔ ꯍꯥꯏꯌꯨ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯉꯥꯎꯁꯤꯟꯅꯕꯅꯤ ꯅꯤꯁꯥ ꯄꯁꯥ ꯊꯣꯛꯅ ꯌꯥꯝꯅ ꯆꯥꯈ꯭ꯔꯕ ꯅꯨꯄꯥꯅꯤꯅꯦ ꯃꯗꯨꯗ ꯃꯥꯗꯤ ꯀꯔꯝꯅ ꯈꯪꯅꯔꯨꯔꯤꯕ ꯂꯩꯃꯅ ꯑꯍꯥ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦꯅꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯦꯛ ꯍꯥꯏꯕꯤꯔꯣ ꯑꯩꯅ ꯍꯥꯏꯔꯕꯗꯤꯅꯦ ꯑꯊꯣꯛꯕ ꯊꯧꯁꯥ ꯋꯥꯁꯥꯈꯤꯗ꯭ꯔꯕ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯣꯡꯗꯝꯕꯅ ꯐꯇꯤꯃꯥꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯐꯇꯤꯃꯥ ꯏꯄꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤꯗꯣ ꯑꯗꯨꯅ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯍꯥꯏꯕꯁꯤ ꯅꯃꯥ ꯅꯄꯥ ꯑꯅꯤꯒꯤꯗꯤ ꯍꯔꯥꯎꯖꯕꯅꯤ ꯅꯨꯡꯉꯥꯏꯖꯕꯅꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯂꯥꯞꯅꯔꯦ ꯍꯥꯏꯔꯒ ꯏꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯔꯣ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕꯅꯤ ꯏꯄꯥꯅ ꯃꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤꯅꯦ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯐꯇꯤꯃꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯦꯟꯕꯅ ꯅꯣꯡꯗꯝꯕꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯏꯇꯥꯎ ꯅꯆꯥꯅꯨꯄꯤꯒꯤꯗꯨꯕꯨ ꯀꯝꯗꯧꯔꯒꯦ ꯅꯣꯡꯗꯝꯕꯅ ꯏꯇꯥꯎ ꯍꯣꯔꯦꯟꯁꯤ ꯃꯃꯥꯒ ꯊꯣꯛꯍꯜꯂꯛꯂꯒꯦ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯗꯣ ꯊꯠꯂꯒ ꯍꯦꯛꯇ ꯐꯥꯈ꯭ꯔꯣ ꯏꯇꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯏꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯒꯦꯀꯣ ꯁꯣꯏꯍꯟꯕꯤꯔꯛꯂꯒꯅꯨ ꯁꯣꯏꯔꯣꯏꯗ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯤ ꯋꯥꯔꯤ ꯑꯁꯤ ꯐꯇꯤꯃꯥꯅ ꯂꯣꯟꯅ ꯇꯥꯍꯧꯕꯗꯒꯤ ꯃꯄꯥꯕꯨꯡ ꯊꯣꯛꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯃꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯈ꯭ꯔꯤ ꯑꯃꯔꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯏꯃꯥꯒ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯊꯣꯛꯂꯛꯑꯣ ꯑꯩ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯝꯂꯒꯦ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯑꯃꯔꯁꯨ ꯊꯣꯛꯇꯨꯅ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯤ ꯁꯣꯝꯗꯁꯨ ꯐꯇꯤꯃꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯜꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯦꯡꯅꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯤ ꯍꯦꯟꯕꯅ ꯅꯣꯡꯗꯝꯕꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯊꯣꯏꯕ ꯈꯣꯏ ꯆꯠꯈ꯭ꯔꯕꯅꯤ ꯏꯆꯦ ꯂꯩꯃ ꯈꯣꯏꯗꯨ ꯊꯧꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯣꯡꯗꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯐꯔꯞ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯗꯥꯔꯤꯗ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ ꯅꯪꯕꯣ ꯆꯠꯂꯣꯅꯦ ꯐꯇꯤꯃꯥꯗꯨ ꯄꯨꯈ꯭ꯔꯣꯅꯦ ꯏꯇꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯈꯣꯏꯗꯨ ꯑꯥꯗ ꯉꯥꯏꯔꯤ ꯍꯥꯏꯔꯛꯂꯦꯅꯦ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯂꯩꯃꯅ ꯃꯥ ꯍꯟꯖꯤꯜꯂꯛꯄꯗ ꯐꯇꯤꯃꯥ ꯂꯩꯔꯝꯗꯕ ꯑꯁꯤ ꯇꯝꯂꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯣꯡꯗꯝꯕ ꯃꯃꯥꯟꯅꯕꯗ ꯀꯔꯤ ꯈꯨꯝꯒꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯗꯝꯕꯒꯤ ꯐꯣꯟꯗ ꯍꯦꯟꯕꯅ ꯀꯣꯜ ꯇꯧꯔꯛꯂꯤ ꯐꯇꯤꯃꯥꯒꯤ ꯃꯄꯥ ꯅꯣꯡꯗꯝꯕ ꯀꯣꯜ ꯑꯣꯛꯄ ꯇꯁꯦꯡꯅ ꯇꯜꯂꯕꯅꯤ ꯑꯗꯨꯕꯨ ꯑꯣꯛꯇꯕ ꯌꯥꯗꯕꯅꯤꯅ ꯑꯣꯛꯂꯤ ꯏꯇꯥꯎ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯡ ꯁꯣꯝꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦꯗꯅ ꯍꯥꯏꯔꯛꯂꯤ ꯏꯆꯦ ꯂꯩꯃ ꯍꯣꯏ ꯐꯇꯤꯃꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕꯔꯣ ꯏꯇꯥꯎ ꯑꯩꯁꯤ ꯀꯔꯤ ꯈꯨꯝꯒꯗꯣꯏꯕꯅꯣ ꯈꯪꯗ꯭ꯔꯤꯁꯦ ꯇꯧꯔꯤꯁꯦ ꯍꯦꯟꯕꯗꯨ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯏꯇꯥꯎ ꯐꯇꯤꯃꯥꯗꯨ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎꯅ ꯍꯥꯏꯔꯤꯗꯨꯕꯣ ꯁꯣꯝꯗꯅ ꯑꯉꯥꯡꯁꯤꯡ ꯉꯥꯏꯔꯤ ꯏꯇꯥꯎꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯃꯥꯜꯂꯤꯗ ꯅꯠꯇꯦ ꯏꯇꯥꯎ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯟꯒꯤꯅꯨꯀꯣ ꯑꯩ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯇꯁꯦꯡꯅ ꯏꯀꯥꯏꯔꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯗꯨꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯌꯥꯔꯦ ꯏꯇꯥꯎ ꯑꯩ ꯐꯣꯟ ꯊꯝꯖꯔꯒꯦ ꯏꯆꯥꯁꯦ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯃꯁꯥꯃꯛ ꯗꯥꯛꯇꯔꯅꯤ ꯅꯨꯄꯤ ꯋꯥꯠꯇꯦ ꯑꯩ ꯊꯝꯖꯔꯦ ꯑꯁꯨꯝꯅ ꯍꯦꯟꯕꯗꯨ ꯁꯥꯎꯅ ꯐꯣꯟ ꯊꯝꯈꯤ ꯑꯗꯨꯗ ꯐꯇꯤꯃꯥꯒꯤ ꯃꯃꯥ ꯂꯩꯃꯅ ꯅꯣꯡꯗꯝꯕꯗ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯐꯇꯤꯃꯥꯒꯤ ꯃꯄꯥ ꯅꯣꯡꯗꯝꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯆꯥꯅꯨꯄꯤ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯗꯨꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯨ ꯐꯥꯡꯁꯨ ꯁꯨꯗꯕ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯁꯥꯒꯤ ꯃꯀꯣꯜ ꯑꯣꯏꯔꯤꯕ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯕꯅꯤꯅꯦ ꯃꯥ ꯅꯠꯇ꯭ꯔꯣ ꯃꯥ ꯐꯩ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯇ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯕ ꯑꯁꯨꯝꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯝꯂꯒ ꯐꯇꯤꯃꯥꯒꯤ ꯃꯄꯥꯕꯨꯡꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈꯤ ꯃꯗꯨꯗ ꯂꯩꯃꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯃꯥꯁꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯤ
ꯐꯇꯤꯃꯥꯒꯤ ꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯐꯇꯤꯃꯥꯕꯨ ꯂꯨꯍꯣꯡꯕꯤꯗꯕꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯥꯏꯕꯗꯤ ꯑꯃꯔꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯣꯡꯂꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯃꯔ ꯌꯥꯝꯅ ꯐꯅ ꯅꯤꯁꯥ ꯄꯨꯁꯥ ꯑꯃꯠꯇ ꯆꯥꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯎꯈꯤ꯫ ꯑꯗꯨꯕꯨ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤ ꯂꯤꯆꯠ ꯑꯗꯣ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈꯤꯅꯤ, ꯌꯨ ꯇꯞ ꯇꯥꯅ ꯊꯛꯂꯒ ꯆꯪꯂꯛꯀꯅꯤ, ꯑꯗꯨꯒ ꯐꯇꯤꯃꯥꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯕ ꯑꯃꯗꯤ ꯐꯨꯕ ꯆꯩꯕ ꯇꯧꯒꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯊꯣꯛꯈꯤꯅꯤ, ꯉꯥꯎꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯐꯨꯕ ꯆꯩꯕ ꯇꯧ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯐꯨꯕ ꯆꯩꯕꯁꯤꯡ ꯑꯁꯤꯅ ꯐꯇꯤꯃꯥ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯍꯥꯏꯕꯗꯣ ꯂꯣꯏꯔꯕꯅꯤ꯫ ꯑꯃꯔꯅ ꯐꯇꯤꯃꯥꯗ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅꯤ꯫ ꯐꯇꯤꯃꯥꯕꯨ ꯐꯨꯕ ꯆꯩꯕ ꯉꯥꯡꯕ ꯀꯌꯥ ꯇꯧꯔꯕꯁꯨ ꯃꯥꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯑꯃꯔꯒꯤ ꯃꯃꯥ ꯖꯦꯅꯤꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯅꯤ, ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯗꯨ ꯌꯨ ꯉꯥꯎꯁꯤꯟꯗꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯅꯅꯕ ꯍꯥꯏꯕꯗꯒꯤ ꯐꯇꯤꯃꯥ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯂꯤ꯫ ꯃꯗꯨꯗ ꯑꯃꯔꯅ ꯊꯣꯡ ꯍꯥꯡꯕ ꯑꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯐꯇꯤꯃꯥꯅ ꯑꯩ ꯇꯨꯝꯊꯔꯨꯔꯦ ꯑꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯨꯝꯖꯔꯤ꯫ ꯃꯗꯨꯗ ꯑꯃꯔꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄ ꯑꯗꯨꯅꯗꯤ ꯅꯪ ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯍꯤꯡꯕ ꯉꯝꯂꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯆꯠꯂꯣ, ꯀꯅꯥꯒꯅꯣ ꯍꯤꯡꯂꯨꯔꯣ, ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯅꯤ ꯍꯥꯏꯕꯁꯤ ꯉꯁꯥꯏꯅ ꯐꯇꯤꯃꯥꯅ ꯈꯪꯂꯕꯅꯤ, ꯃꯔꯝꯗꯤ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇ꯭ꯔꯤ, ꯃꯁꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯔꯅ ꯐꯇꯤꯃꯥꯕꯨ ꯆꯠꯂꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯏꯟꯕꯗ ꯂꯣꯡꯅ ꯇꯨꯔꯤ꯫ ꯃꯍꯥꯛꯅ ꯂꯣꯡꯅ ꯇꯨꯕꯗ ꯂꯨꯈꯝꯅ ꯊꯣꯡꯖꯤꯟꯗ ꯌꯩꯁꯟꯕꯗꯒꯤ ꯈꯨꯗꯛꯇ ꯐꯇꯤꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ, ꯀꯧꯕ ꯂꯝꯕ ꯇꯥꯈꯤꯗ꯭ꯔꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯔꯒꯤ ꯃꯃꯥ ꯖꯦꯅꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯔꯒꯤ ꯃꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯑꯃꯔꯅ ꯀꯔꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯗ ꯍꯤꯡꯂꯕꯗꯤ ꯐꯩ, ꯁꯤꯔꯕꯗꯤ ꯃꯈꯣꯏꯗ ꯁꯣꯏꯗꯅ ꯇꯥꯏꯅꯔꯅꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯗꯣ ꯌꯥꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕ ꯃꯥꯟꯅꯅꯕ ꯃꯈꯣꯏꯗꯁꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯛꯂꯣꯏꯗꯅꯕ ꯃꯑꯣꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯋꯥ ꯇꯥꯅꯔꯤ꯫ ꯃꯊꯪꯗ ꯃꯈꯣꯏ ꯃꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯋꯥ ꯇꯥꯅꯔꯕ ꯃꯇꯨꯡ ꯑꯃꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯖꯦꯅꯤꯅ ꯐꯇꯤꯃꯥꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ꯫ ꯐꯇꯤꯃꯥꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕꯒꯤ ꯄꯥꯎ ꯇꯥꯅꯔꯛꯂꯤ, ꯑꯃꯗꯤ ꯐꯇꯤꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡꯁꯨ ꯇꯥꯔꯗꯨꯅ ꯂꯥꯛꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯔꯒꯤ ꯃꯃꯥꯅ ꯁꯦꯟꯅ ꯄꯨꯝꯅꯃꯛ ꯃꯦꯟꯈꯤꯕꯗꯒꯤ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈꯤ, ꯑꯁꯤꯕꯗꯃꯛ ꯃꯥꯡꯖꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯑꯃꯔ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯃꯔꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯈꯤꯗꯦ꯫ ꯃꯃꯥ ꯃꯄꯥꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤ, ꯑꯗꯨꯅ ꯑꯎꯟꯄꯣꯠ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯌꯥꯎꯔꯛꯏ꯫ ꯍꯟꯗꯛꯀꯤ ꯃꯧ ꯑꯁꯤꯗꯤ ꯑꯃꯔꯒꯤ ꯃꯃꯥ ꯖꯦꯅꯤꯅꯁꯨ ꯂꯨꯅ ꯇꯧꯏ꯫ ꯃꯃꯤꯡꯅ ꯊꯥꯁꯅꯥ ꯀꯧꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯥꯁꯅꯥꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯐꯦꯁꯕꯨꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯦꯝꯄꯣꯛ ꯖꯦꯅꯤꯗꯤ ꯇꯤꯚꯤ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯂꯤ꯫ ꯑꯃꯔꯗꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯊꯥꯁꯅꯥꯅ ꯑꯁꯨꯝ ꯃꯇꯣꯝꯇ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯤ꯫ ꯊꯥꯁꯅꯥꯅ ꯃꯇꯣꯝꯇ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯀꯥ ꯑꯗꯨꯗ ꯃꯤ ꯂꯩꯕꯒꯨꯝ ꯏꯇꯧ ꯇꯧꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯂꯦꯞꯄꯒꯨꯝꯁꯨ ꯇꯧꯏ꯫ ꯊꯥꯁꯅꯥ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯗꯨꯗ ꯊꯥꯁꯅꯥꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯀꯥ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯄꯥꯛꯄ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯊꯥꯁꯅꯥꯅ ꯎꯕꯗꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯁꯠ ꯂꯩꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯃꯤ ꯑꯗꯨꯗ ꯃꯨꯟꯅ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯨꯟꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯈꯤ꯫ ꯃꯥꯒꯤ ꯃꯀꯣꯛꯀꯤ ꯂꯨꯈꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯨꯝꯗꯨꯅ ꯂꯩꯕꯗꯣ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯁꯅꯥ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫
ꯊꯥꯁꯅꯥꯗꯣ ꯌꯥꯝꯅ ꯀꯤꯔꯤ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯄꯪꯀꯤꯗ ꯀꯤꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯕ ꯃꯁꯝ ꯈꯣꯏꯔꯒ ꯏꯐꯥ ꯐꯥꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯒ ꯊꯥꯁꯅꯥꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯛꯏ ꯃꯗꯨꯗ ꯊꯥꯁꯅꯥ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗꯤ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯀꯥ ꯑꯗꯨꯗꯒꯤ ꯃꯤ ꯑꯃ ꯒꯝ ꯒꯝ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯗꯨꯗ ꯊꯥꯁꯅꯥ ꯀꯤꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯅꯦꯝꯄꯣꯛ ꯖꯦꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯗꯨꯗ ꯖꯦꯅꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯥꯁꯅꯥ ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯣ ꯂꯣꯏꯅ ꯇꯝꯈꯤ ꯃꯗꯨꯗ ꯃꯅꯦꯝꯄꯣꯛ ꯖꯦꯅꯤꯅ ꯍꯦꯔꯥ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯃꯧꯁꯤꯗꯤ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤꯗꯅ ꯑꯁꯨꯝꯅ ꯃꯃꯧꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯊꯃꯣꯏꯗ ꯆꯤꯡꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯔꯗꯨ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯥꯁꯅꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯗꯔꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯁꯅꯥꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯅꯣ ꯑꯃꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥ ꯉꯥꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯑꯗꯨꯅ ꯇꯧꯔꯛꯄꯗ ꯊꯥꯁꯅꯥꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯁꯅꯥ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯗ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯥꯁꯅꯥꯅ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯥꯒ ꯐꯠꯇ꯭ꯔꯕ ꯏꯅꯦꯝꯄꯣꯛꯀꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯂꯒ ꯊꯧꯔꯤ ꯌꯥꯟꯁꯤꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯠ ꯑꯃꯨꯛ ꯀꯞꯈ꯭ꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯁꯅꯥ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈ꯭ꯔꯤ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯠꯄꯗ ꯌꯥꯎꯈ꯭ꯔꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯁꯅꯥ ꯀꯤꯃꯟꯈꯤꯕꯅ ꯀꯞꯂꯛꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯀꯞꯂꯨꯕꯗꯒꯤꯗꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯐꯇꯤꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯦꯞꯈꯠꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯊꯥꯁꯅꯥ ꯏꯃꯨꯡꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟ ꯈꯣꯡꯂꯛꯂꯤ ꯃꯗꯨꯗ ꯊꯥꯁꯅꯥꯅ ꯄꯨꯡ ꯌꯦꯡꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯝꯂꯤ ꯃꯁꯤꯗꯒꯤ ꯊꯥꯁꯅꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯍꯥꯛ ꯌꯨꯝꯗ ꯍꯥꯏꯕꯗꯤ ꯃꯄꯥꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗꯨ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯣꯡꯗꯤ ꯉꯥꯜꯂꯤ ꯊꯥꯁꯅꯥꯗꯨ ꯏꯃꯨꯡꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯂꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯁꯨ ꯑꯌꯥꯝꯕ ꯇꯧꯕ ꯂꯣꯏꯔꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯖꯦꯅꯤꯅ ꯍꯧꯒꯠꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯏꯉꯛꯉꯛꯏ ꯃꯗꯨꯗ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯊꯥꯁꯅꯥꯁꯤ ꯌꯥꯍꯧ ꯑꯟꯊꯣꯛꯅ ꯉꯜꯂꯤꯗ ꯍꯥꯏꯗꯨꯅ ꯈꯜꯂꯤꯉꯩ ꯊꯥꯁꯅꯥꯗꯣ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ ꯃꯗꯨꯗ ꯖꯦꯅꯤꯅ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯥꯁꯅꯥꯅ ꯏꯄꯥꯝꯗ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩ ꯉꯟꯇꯥ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯗꯨꯗ ꯖꯦꯅꯤꯅ ꯏꯕꯨꯡ ꯑꯗꯨꯗꯤ ꯍꯥꯏꯔꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯊꯥꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯥꯒꯤ ꯑꯎꯟꯄꯣꯠꯇ ꯌꯥꯎꯔꯛꯈꯤꯕ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯊꯧꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯊꯥꯁꯅꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯖꯦꯅꯤꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯊꯥꯁꯅꯥꯅ ꯆꯠꯈꯤꯕꯒꯤ ꯃꯔꯝꯗ ꯋꯥ ꯇꯥꯅꯔꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯖꯦꯅꯤ ꯑꯃꯗꯤ ꯑꯃꯔꯅ ꯊꯥꯁꯅꯥꯕꯨ ꯀꯧꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯤꯅꯤ ꯃꯄꯥꯝꯗ ꯂꯩꯈꯤꯅꯤ ꯍꯥꯏꯕꯗꯒꯤ ꯖꯦꯅꯤ ꯑꯃꯗꯤ ꯑꯃꯔ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯁꯣꯝꯗ ꯊꯥꯁꯅꯥꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯗ ꯃꯥꯅ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯑꯃꯔꯒꯤ ꯃꯔꯝꯗ ꯀꯟꯅ ꯊꯤꯒꯠꯈꯤ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯑꯃꯔꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯇꯣꯛꯂꯒ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏꯕ ꯈꯪꯂꯦ ꯃꯗꯨ ꯈꯪꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯑꯃꯔꯒ ꯋꯥ ꯂꯣꯏꯊꯣꯛꯅꯅꯕ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯗꯨꯗ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯇꯥꯈꯤ ꯃꯗꯨꯗꯤ ꯑꯃꯔ ꯉꯔꯥꯡ ꯑꯍꯤꯡ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯕꯁꯤꯅꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯐꯇꯤꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯗꯤ ꯀꯂꯛ ꯄꯦꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯑꯃꯔꯒꯤ ꯃꯃꯥ ꯖꯦꯅꯤꯅ ꯌꯨꯝꯊꯣꯛꯂꯝꯂꯒ ꯑꯇꯣꯞꯄꯗ ꯂꯝ ꯍꯣꯡꯗꯨꯅ ꯂꯩꯈꯤ ꯌꯨꯝ ꯑꯗꯣ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯅꯗ꯭ꯔꯤ ꯄꯨꯠꯀꯤ ꯃꯀꯣꯜ ꯑꯣꯏꯗꯨꯅ ꯑꯁꯨꯃꯛ
lamlem oina mangki wari asi matang asida loisinjari wari asi pathok chapa matamda soikhilan khiba asoi aran khibi tabiriba singna pukchel chauna ngakpigani matung tarakpada nungai ba wari kaya mayamgi hak pathana bagida makta pujarakhini masiki damakta di mayambu aroibada mukka hanna khurumjari